पूरा मुड़ा से Hai cô. Cái sinh cái in bắt đầu, sinh cái in bắt đầu. Quả đấy xin Bisanpur district manung chanba Ratchau haiba kungam du lecture ka sai angan badigi se number ma ki pangjarak pane dugo kitang haksang gi ba nungai ta ba khar lai badigi kitang tapna lakre masigi damak tu mayam na waru biro Haman isida maumang de adu magi nupiga atopa nupaga mari leinaga magi het nupa ba hat ki case manipur do se kai habatare thogli habatare mase akhoi mayam changaga namdam sida leiriba club maya paibi elected member obiriba lekai jiki member sing jina kumbi re haraga adu mobile supreme court na haiba order chama chanaga jo sugum sigi mayok lo kaya sem daga jo adu lekai jigi power season nerga lekai gi my benching club para pabi loina member singna lekai da piri ba adugumba decentralization gi power season haraga ikoina adugumba lekai ba chanabi pathap amom haibare sam lekai gi bidan local samvidhan om cma haraga sugumba manipur tholakadori ba amni thokliba nupi angang loina crimes against men and women haibare nupa juyamna hatpat ko yausila amina mamangai matamdadi ai mamangi concept sengna crimes against men and child and women have it. Chathaba crime have it. To 100 cities sengna not only men, only child and women have it. Nupi gang even nupa ba yawe ba crime je eno to bus hai tare ne je aduna maram oire hairaga ikoi handak tigi amdam sida leibiri ba adugumba thaupura ba lup singi mai ben sing nisaban gi mai ben sing club ki chino passing loina lekai sigi members sing pullaga adugumba tu thola tanabagi damakta lekai yoga samvidhan se meharga ekoi khuduna tunga sugumno crime sing ase thok tanabagi damakta aha ki mai ki request to chike aduga konsela se ayeng ngasi Nambon le herga ayeng sina ije paritan tamna sasa gadame dugal akadori ba megi tarik kontrol konsela se salaga kontrol ki ayo ki pung drama to parasai de kangara jaga to ne haje batare mase